ꯊꯣꯏꯕꯤꯗꯤ ꯅꯨꯄꯥ ꯃꯔꯤꯗꯨꯅ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯄꯗ ꯎꯔꯦ ꯑꯗꯨꯒ ꯉꯥꯟꯊꯣꯏꯗꯤ ꯀꯩꯁꯨꯝꯇ ꯊꯧꯁꯥꯗꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯐꯤꯕꯝ ꯍꯣꯡꯗ ꯂꯩ ꯉꯥꯟꯊꯣꯏꯅ ꯊꯣꯏꯕꯤ I love you ꯇꯟꯖꯥꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯃꯔꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣ ꯅꯝꯂꯝꯃꯤ ꯅꯨꯄꯥ ꯃꯔꯤꯗꯨꯁꯨ ꯉꯥꯟꯊꯣꯏꯅ ꯅꯦꯛꯄ ꯐꯣꯇꯣꯒ꯭ꯔꯥꯐꯔꯁꯤꯡꯅꯤ ꯊꯣꯏꯕꯤꯗꯤ ꯀꯩꯁꯨꯝꯇ ꯍꯥꯏꯕ ꯉꯝꯗꯅ ꯑꯁꯨꯝ ꯂꯦꯞꯂꯤ ꯃꯄꯤꯁꯨ ꯇꯥꯔꯛꯏ ꯃꯥꯒꯤ ꯃꯇꯧꯗ ꯉꯥꯎꯔꯕ ꯉꯥꯟꯊꯣꯏ ꯍꯧꯒꯠꯂꯒ ꯊꯣꯏꯕꯤꯕꯨ ꯀꯣꯟꯁꯤꯜꯂꯤ ꯊꯣꯏꯕꯤꯗꯤ ꯀꯩꯁꯨꯝꯇ ꯍꯥꯏꯗꯅ ꯉꯥꯟꯊꯣꯏꯒꯤ ꯃꯊꯥꯗ ꯀꯞꯂꯒ ꯂꯩ ꯅꯨꯄꯥ ꯃꯔꯤꯗꯨꯁꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦꯁꯦ ꯀꯞꯀꯅꯣꯕ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯅꯤꯡꯕꯗꯤ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯄꯥꯡꯗꯕ ꯑꯩꯒꯤ ꯇꯧꯁꯤꯅ ꯍꯦꯛꯇ ꯉꯝꯗꯕ ꯊꯃꯣꯏꯗꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯊꯜꯂꯤ ꯑꯗꯨꯕꯨ ꯅꯐꯝꯗ ꯍꯥꯏꯖꯒꯦ ꯈꯜꯂꯛꯄꯗ ꯆꯤꯝꯕꯥꯜꯁꯤꯅ ꯄꯥꯡꯗꯅ ꯍꯦꯛꯇ ꯄꯟꯗꯨꯅ ꯂꯩꯕ ꯇꯣꯛꯑꯁꯦ ꯀꯞꯄꯅꯣꯕ ꯊꯦꯡꯉꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯅꯪ ꯉꯥꯏꯔꯝꯃꯅꯤ ꯉꯥꯟꯊꯣꯏꯅ ꯊꯣꯏꯕꯤꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯍꯜꯂꯤ ꯑꯗꯨꯒ ꯉꯥꯟꯊꯣꯏꯁꯨ ꯃꯥꯒꯤ ꯐꯝꯐꯝꯗ ꯂꯥꯛꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯁꯅꯥꯇꯣꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯤ ꯉꯥꯟꯊꯣꯏꯅ ꯐꯣꯟ ꯂꯧꯊꯣꯛꯂꯒ ꯗꯤꯅꯦꯁꯇ ꯀꯣꯜ ꯇꯧꯔꯛꯏ ꯉꯥꯟꯊꯣꯏꯅ ꯚꯥꯏ ꯅꯣꯏ ꯍꯜꯂꯛꯑꯕꯣ ꯗꯤꯅꯦꯁꯅ ꯊꯅꯝꯃꯕꯅꯤ ꯑꯣ ꯃꯣꯏ ꯂꯣꯏꯅ ꯄꯨꯜꯍꯧꯔꯕꯣ ꯍꯣꯏ ꯍꯣꯏ ꯉꯥꯏꯍꯧꯔꯕꯅꯤ ꯉꯁꯥꯏꯗꯒꯤ ꯀꯣꯜꯁꯨ ꯄꯥꯏꯗꯦ ꯅꯕꯥꯅꯤꯕꯨ ꯀꯔꯤ ꯑꯣꯛꯇꯕ ꯊꯕꯛ ꯇꯧꯔꯒꯦ ꯌꯥꯝ ꯇꯧꯔꯛꯏ ꯍꯣꯔꯦꯟ ꯋꯥꯔꯤ ꯂꯤꯕꯤꯔꯒꯦ ꯂꯥꯛꯑꯣ ꯊꯣꯏꯕꯤꯅ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯂꯒ ꯉꯥꯟꯊꯣꯏꯗ ꯐꯩꯅ ꯌꯦꯡꯉꯤ ꯊꯝꯃꯦ ꯊꯝꯃꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯗꯣ ꯃꯣꯏ ꯑꯇꯩꯗꯤ ꯌꯨꯝꯗ ꯂꯣꯏ ꯂꯩꯔꯦ ꯍꯥꯏ ꯅꯪ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯧꯊꯣꯛ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯇꯣꯝ ꯆꯪꯉꯒꯦꯔꯣ ꯑꯩ ꯑꯗꯨꯝ ꯆꯪꯂꯒꯦ ꯌꯥꯔꯅꯤ ꯀꯧꯔꯅꯨ ꯊꯣꯏꯕꯤ ꯀꯨꯝꯊꯒꯦꯅꯦ ꯊꯣꯡ ꯍꯥꯡꯕꯒ ꯉꯥꯟꯊꯣꯏꯅ ꯇꯥꯐꯥꯏ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ꯭ꯔꯤ ꯑꯩꯗꯤ ꯄꯤꯈ꯭ꯔꯦ ꯑꯗꯨꯐꯥꯎ ꯈꯪꯗ꯭ꯔꯣ ꯑꯦ ꯑꯁꯦꯡꯕ ꯑꯁꯦꯡꯕꯩꯅꯤ ꯋꯥꯍꯩꯅ ꯍꯥꯏꯕ ꯈꯛꯂꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯌꯨꯝ ꯌꯧꯔꯣ ꯍꯥꯏꯔꯣ ꯑꯩ ꯆꯪꯒꯦꯀꯣ ꯉꯥꯟꯊꯣꯏ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯊꯣꯡꯅꯥꯎꯔꯣꯝꯗ ꯂꯩꯊꯣꯛꯂꯒ ꯃꯃꯣꯟ ꯇꯧꯖꯩ ꯉꯥꯏꯈꯣ ꯅꯄꯣꯠ ꯂꯩꯍꯧꯔꯤ ꯀꯩꯕꯨꯅꯦ ꯍꯥꯏꯁꯦ ꯑꯩꯗꯤ ꯀꯩꯝꯇ ꯄꯨꯔꯛꯇꯦꯅ ꯉꯥꯟꯊꯣꯏꯅ ꯉꯁꯥꯏꯗꯒꯤ ꯔꯦꯗ ꯔꯣꯁ ꯁꯥꯕꯨꯟꯗꯣ ꯑꯆꯥꯄꯣꯠ ꯈꯔꯒ ꯃꯥꯅ ꯍꯥꯟꯅ ꯃꯌꯨꯝꯗꯒꯤ ꯄꯦꯛ ꯇꯧꯔꯒ ꯄꯨꯔꯛꯄꯁꯤꯡꯗꯨ ꯄꯤꯔꯝꯃꯤ ꯊꯣꯏꯕꯤꯁꯨ ꯅꯣꯛꯂꯒ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯄꯨꯔꯒ ꯆꯪꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯌꯨꯝ ꯆꯪꯉꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨꯗꯤ ꯏꯃꯨꯡꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤ ꯃꯈꯣꯏꯁꯨ ꯍꯜꯂꯛꯄ ꯀꯨꯏꯔꯝꯗ꯭ꯔꯤ ꯇꯣꯟꯅ ꯋꯥꯎ ꯑꯩꯈꯣꯏ ꯍꯦꯔꯣꯏꯅꯤ ꯍꯜꯂꯛꯏ ꯁꯅꯥꯊꯣꯏꯅ ꯂꯥꯛꯑꯣ ꯅꯪ ꯉꯥꯏꯔꯝꯃꯤꯅꯦ ꯍꯣꯔꯦꯟ ꯑꯣꯏꯅ ꯌꯦꯡꯉꯁꯦ ꯂꯣꯏꯅ ꯊꯝꯃꯝꯃꯣ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯕ ꯊꯦꯡꯉꯅꯤ ꯔꯣꯁꯅꯤꯅ ꯀꯩ ꯇꯧꯒꯗꯕꯅꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯀꯣꯟꯅ ꯌꯦꯡꯉꯁꯦ ꯇꯣꯟꯅ ꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯁꯟꯙ꯭ꯌꯥ ꯑꯣꯏꯔꯛꯄꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯌꯥꯎꯁꯪꯒꯤ ꯃꯩ ꯊꯥꯐꯝꯗ ꯊꯣꯛꯂꯒ ꯑꯍꯥꯎ ꯑꯊꯨꯝ ꯍꯩ ꯔꯥ ꯀꯠꯅꯕ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ ꯑꯉꯥꯡ ꯑꯍꯜ ꯄꯨꯝꯕ ꯊꯣꯛꯅꯔꯛꯂꯤ ꯑꯉꯥꯡ ꯃꯆꯥ ꯃꯆꯥꯁꯤꯡꯅ ꯌꯥꯎꯁꯪꯒꯤꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯂꯩꯕꯤꯕ ꯐꯖ ꯐꯖꯔꯕ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯂꯒ ꯊꯧꯅꯔꯛꯏ ꯑꯉꯥꯡꯁꯤꯡꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯅꯥꯀꯊꯦꯡ ꯆꯠꯅꯕ ꯍꯔꯥꯎ ꯇꯌꯥꯝꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯄꯨꯂꯞ ꯄꯨꯂꯞ ꯆꯠꯂꯤ ꯇꯣꯟꯅ ꯀꯕꯣꯛꯅ ꯆꯤꯡꯕ ꯑꯊꯨꯝ ꯑꯍꯥꯎ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯔꯣꯁꯅꯤꯅ ꯍꯩꯔꯣꯛ ꯀ꯭ꯋꯥꯅ ꯆꯤꯡꯕ ꯊꯣꯏꯕꯤꯅ ꯐꯤꯔꯥꯟ ꯁꯅꯥꯊꯣꯏꯅ ꯙꯨꯛ ꯃꯩꯔꯥ ꯄꯥꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯨꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯂꯝꯂꯒ ꯉꯥꯏꯍꯥꯛ ꯐꯣꯇꯣ ꯅꯝꯃꯤ ꯃꯈꯣꯏ ꯃꯁꯦꯜ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯥꯃꯣꯟꯁꯨ ꯂꯥꯛꯂꯤ ꯂꯥꯏ ꯂꯦꯡꯁꯤꯜꯂꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝꯁꯨ ꯍꯧꯒꯗꯧꯔꯤ ꯁꯅꯥꯊꯣꯏꯅ ꯚꯥꯏ ꯅꯣꯏ ꯂꯥꯏꯒꯤ ꯀꯥꯡꯁꯤꯁꯦ ꯄꯥꯏꯒꯦꯔꯣ ꯊꯣꯏꯕꯤꯅ ꯑꯁ ꯍꯩꯔꯣꯏꯍꯦ ꯑꯃꯨꯛꯇꯒ ꯎꯗ꯭ꯔꯤꯌꯦ ꯑꯩ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯁꯅꯥꯊꯣꯏꯅ ꯅꯣꯏꯅꯤꯗꯤ ꯇꯣꯟꯒ ꯔꯣꯁꯅꯤꯒꯅ ꯅꯪ ꯑꯗꯨꯝ ꯄꯥꯏꯔꯣ ꯑꯩꯈꯣꯏ ꯍꯩꯔꯣꯏꯌꯦ ꯐꯣꯇꯣ ꯅꯝꯕꯤꯒꯦ ꯁꯅꯥꯊꯣꯏꯅ ꯆꯪꯁꯤꯜꯂꯒ ꯀꯥꯡꯁꯤꯗꯣ ꯄꯥꯏ ꯂꯥꯏꯒꯤ ꯊꯧꯔꯝꯁꯨ ꯂꯣꯏꯔꯛꯇꯨꯅ ꯁꯪꯗꯨ ꯃꯩ ꯊꯥꯔꯦ ꯃꯈꯣꯏ ꯃꯔꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯇꯨꯜꯁꯤꯕꯣꯡꯗ ꯊꯥꯎꯃꯩ ꯊꯥꯜꯂꯗꯨꯅ ꯅꯥꯀꯊꯦꯡ ꯂꯥꯛꯄꯗ ꯑꯣꯏꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯊꯣꯏꯕꯤꯅ ꯚꯥꯏ ꯑꯩ ꯌꯥꯎꯁꯪ ꯃꯩ ꯊꯥꯕꯁꯦ ꯃꯃꯥꯡꯗ ꯎꯕꯗꯤ ꯎꯈ꯭ꯔꯦ
ꯑꯗꯣ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯣꯠꯀ ꯀꯠꯄꯁꯦ ꯁꯤꯗꯤ ꯑꯍꯥꯟꯕꯅꯤ ꯁꯅꯥꯊꯣꯏꯅ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯄꯣꯛꯇ꯭ꯔꯤꯉꯩꯗꯗꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯍꯥꯏꯌꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯇꯣꯟꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯔꯤꯅ ꯄꯨꯜꯂꯤꯁꯦ ꯃꯊꯪ ꯆꯍꯤꯁꯨ ꯄꯨꯟꯕ ꯐꯪꯒꯅꯤ ꯅꯨꯡꯉꯥꯏꯅꯤꯕꯣ ꯔꯣꯁꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ ꯑꯗꯣ ꯃꯊꯪꯗꯤ ꯄꯨꯟꯕ ꯐꯪꯉꯔꯣꯏ ꯃꯁꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯦ ꯁꯅꯥꯊꯣꯏꯅ ꯀꯩꯗꯧꯕꯩ ꯐꯪꯂꯣꯏꯗꯣꯏꯕ ꯚꯥꯏ ꯋꯥꯈꯜ ꯌꯥꯝ ꯄꯤꯛꯁꯤꯜꯂꯛꯑꯅꯨ ꯁꯤꯕꯨ ꯁꯤꯔꯗꯤ ꯐꯪꯗꯧ ꯉꯥꯛꯇꯅꯤ ꯊꯣꯏꯕꯤꯅ ꯑꯗꯣ ꯅꯣꯏ ꯀꯩꯀꯩ ꯃꯈꯥ ꯇꯝꯅꯗꯣꯏꯅꯣ ꯔꯣꯁꯅꯤꯅ ꯑꯩꯗꯤ ꯖꯦꯅꯦꯔꯦꯜ ꯂꯥꯏꯟꯗ ꯑꯗꯨꯝ ꯃꯈꯥ ꯇꯝꯃꯒꯦꯅ ꯈꯜꯂꯤ ꯇꯣꯟꯒ ꯊꯣꯏꯕꯤꯒꯅ ꯑꯩꯁꯨ ꯇꯝꯗꯣꯏꯅꯤ ꯑꯗꯨꯕꯨꯗꯤ ꯔꯣꯁꯅꯤꯅ ꯌꯥꯝ ꯍꯔꯥꯎꯋꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯤꯛ ꯁꯤꯁꯇꯔꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯅꯥꯊꯣꯏꯅ ꯑꯩꯕꯨ ꯕꯤꯛ ꯁꯤꯁꯇꯔ ꯀꯥꯏꯅ ꯚꯥꯏ ꯑꯩꯗꯤ ꯅꯣꯏꯒ ꯄꯨꯟꯅ ꯇꯝꯕꯁꯨ ꯐꯪꯉꯔꯣꯏ ꯈꯜꯂꯨꯕꯗ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯋꯥꯕ ꯍꯧꯔꯕꯅꯤ ꯇꯣꯟꯅ ꯀꯩꯗꯧꯋꯩ ꯄꯨꯜꯂꯣꯏꯗꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯕꯨ ꯊꯥꯏꯅꯒꯤ ꯃꯇꯧꯗꯧꯅꯒ ꯆꯤꯊꯤ ꯊꯥꯅꯔꯒ ꯄꯥꯎꯒ ꯐꯥꯎꯅꯕꯩ ꯃꯑꯣꯡꯗ ꯊꯣꯏꯕꯤꯅ ꯚꯥꯏ ꯅꯪ ꯀꯔꯤ ꯇꯝꯒꯦ ꯈꯜꯂꯤꯅꯣꯕ ꯁꯅꯥꯊꯣꯏꯅ ꯑꯩꯗꯤ MBBS ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯈꯜꯂꯤ ꯌꯥꯝꯕꯨꯡꯅꯗꯤ IAS ꯀꯨꯝꯕ ꯇ꯭ꯔꯥꯏ ꯇꯧꯍꯟꯅꯤꯡꯕ ꯃꯥꯜꯂꯤ ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯇꯣꯏꯅꯣ ꯈꯪꯗꯦꯗ ꯗꯦꯜꯂꯤꯗ ꯂꯩꯔꯒ ꯇꯝꯒꯦ ꯈꯟꯕꯅꯦꯕ ꯔꯣꯁꯅꯤꯅ ꯀꯩꯅꯣ ꯌꯥꯝꯕꯨꯡꯅ ꯀꯩ ꯍꯥꯏꯔꯛꯇꯣꯏꯅꯣꯕ ꯁꯅꯥꯊꯣꯏꯅ ꯌꯥꯝꯕꯨꯡ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯗꯤ ꯃꯃꯥꯗꯣ ꯗꯦꯜꯂꯤꯒꯤ ꯑꯦꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯅꯤ ꯑꯗꯨꯒ ꯌꯥꯝꯕꯨꯡ ꯍꯣꯏꯒꯤ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯃꯥꯟꯅꯕ ꯃꯥꯁꯨ MBBS ꯊꯥꯅꯤ ꯍꯥꯏꯕꯅꯤ ꯃꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯆꯤꯅꯥꯗ ꯇꯝꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤꯗ ꯊꯣꯏꯕꯤꯅ ꯅꯪꯒ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯈꯪꯅꯩꯌꯦ ꯃꯥꯁꯨ ꯑꯥꯔꯆꯔꯤ ꯁꯥꯟꯅꯕꯅꯤ ꯇꯣꯟꯅ ꯌꯥꯝꯕꯨꯡꯁꯨ ꯁꯥꯟꯅꯕ꯭ꯔꯣ ꯁꯥꯟꯅꯩꯌꯦ ꯃꯥꯅ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯅꯤ ꯎꯅꯔꯤꯁꯦ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ 30 days ꯈꯛꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯥꯔꯆꯔꯤ ꯁꯥꯟꯅꯕꯗ ꯄꯨꯟꯕꯗꯨ ꯈꯛꯅꯤ ꯑꯗꯨꯒ ꯌꯥꯝꯕꯨꯡꯗꯤ ꯃꯈꯨꯠꯁꯨ ꯌꯥꯝ ꯁꯥꯡꯕꯅꯤ ꯑꯥꯔꯆꯔꯤ ꯈꯛꯁꯨ ꯅꯠꯇꯦ ꯃꯥꯗꯤ ꯐꯥꯏꯠꯁꯨ ꯖꯤꯝꯅꯥꯁꯇꯤꯛꯁꯨ ꯂꯣꯏꯅ ꯍꯩꯕꯅꯤ ꯂꯣꯏꯅ ꯁꯥꯟꯅꯕꯅꯤ ꯑꯗꯨꯒ ꯗꯥꯟꯁꯁꯨ ꯌꯥꯝ ꯍꯩꯕꯅꯤ ꯐꯤल्मꯒꯤ ꯄ꯭ꯔꯣꯖꯦꯛꯁꯨ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯃꯥꯅ ꯌꯥꯗꯕꯩ ꯋꯥꯅꯤ ꯔꯣꯁꯅꯤꯅ ꯋꯥ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯗꯤꯅꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗꯤ ꯃꯔꯣꯜ ꯊꯣꯛꯇꯕꯅꯤ ꯄꯨꯟꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯤꯠ ꯎꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯁꯅꯥꯊꯣꯏꯅ ꯌꯥꯔꯦ ꯅꯣꯏꯁꯨ ꯋꯥꯊꯤꯅꯤ ꯍꯥꯏꯔꯅꯤꯕ ꯇꯨꯝꯃꯔꯁꯤ ꯂꯥꯛꯑꯣ ꯇꯣꯟꯅ ꯉꯥꯏꯈꯣꯏ ꯊꯣꯏꯕꯤ ꯅꯪꯒꯤ ꯋꯥꯔꯤ ꯋꯥꯠꯂꯤꯌꯦ ꯊꯣꯏꯕꯤꯅ ꯑꯩꯗꯤ ꯀꯔꯤ ꯋꯥꯔꯤ ꯔꯣꯁꯅꯤꯅ ꯑꯁ ꯀꯥꯎꯋꯦ ꯉꯁꯥꯏ ꯉꯥꯟꯊꯣꯏ ꯅꯣꯏꯅꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯊꯣꯏꯕꯤꯅ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯉꯁꯥꯏ ꯌꯨꯝ ꯌꯧꯔꯒ ꯍꯥꯏꯔꯛꯎꯅ ꯍꯥꯏꯈꯤꯕꯅꯤ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯨꯔꯁꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤꯗꯣ ꯀꯩꯅꯣ ꯌꯦꯡꯉꯁꯤ ꯂꯥꯛꯑꯣ ꯇꯣꯟꯅ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯥꯎꯔꯨꯔꯤꯅꯤ ꯊꯣꯏꯕꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯄꯥꯈꯠꯄ ꯑꯗꯨꯒ ꯉꯥꯟꯊꯣꯏꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯃꯥꯅ ꯀꯞꯄꯗꯨ ꯂꯣꯏꯅ ꯇꯝꯂꯤ ꯇꯝꯅ ꯇꯝꯅ ꯉꯥꯟꯊꯣꯏꯒꯤ ꯕꯦꯒꯇꯣ ꯍꯥꯟꯅ ꯐꯥꯛꯏ ꯕꯣꯛꯁ 2 ꯑꯣꯏꯔꯝꯃꯤ ꯑꯍꯥꯟꯕ ꯕꯣꯛꯁ ꯐꯥꯛꯄꯗꯨꯅ ꯆꯣꯀ꯭ꯂꯦꯠ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯕꯣꯛꯁꯇꯨꯅ ꯊꯣꯏꯕꯤꯅ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯅꯨꯃꯤꯠꯀꯤ ꯐꯣꯇꯣ ꯗꯦꯠꯀ ꯂꯣꯏꯅꯅ ꯏꯕ ꯑꯗꯨꯒ ꯃꯊꯪ ꯐꯣꯇꯣ 10ꯃꯨꯛꯁꯨ ꯑꯣꯏꯔꯝꯃꯤ ꯄꯤꯛꯇꯛ ꯇꯧꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯕꯣꯛꯁꯇꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ ꯇꯣꯟꯅ ꯋꯥꯎ ꯀꯩꯅꯣ ꯉꯥꯟꯊꯣꯏꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇꯕ ꯉꯝꯃꯤꯅꯦ ꯁꯅꯥꯊꯣꯏꯅ ꯌꯥꯝꯕꯨꯡꯅꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯩꯅ ꯄꯥꯎꯁꯦ ꯇꯝꯕ ꯌꯥꯗꯕ ꯑꯣꯏꯕꯗꯨꯗ ꯇꯝꯗꯕꯅꯤ ꯉꯁꯤ ꯐꯣꯇೋ 2 ꯀꯥꯞꯄꯤ 1 ꯀꯥꯞꯄꯤ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯊꯣꯏꯕꯤꯅ ꯅꯣꯏ ꯑꯅꯤꯅ ꯃꯔꯣꯜ ꯑꯃ ꯄꯦꯜꯂꯕꯅꯤ ꯁꯅꯥꯊꯣꯏꯅ ꯑꯩꯅꯔꯁꯤꯕꯣ ꯑꯩꯈꯣꯏꯁꯨ ꯏꯀꯥꯏꯔꯤꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯇꯣꯟꯅ ꯌꯥꯔꯦ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯍꯧꯗꯣꯔꯛꯑꯅꯨ ꯔꯣꯁꯅꯤ ꯅꯪꯒꯤ ꯌꯦꯡꯒꯤꯁꯦ ꯔꯣꯁꯅꯤꯅ ꯑꯩꯒꯤꯗꯤ ꯀꯩꯁꯨꯝ ꯅꯠꯇꯦ ꯐꯨꯔꯤꯠꯅꯤ ꯑꯗꯨꯒ ꯃꯣꯏ ꯃꯃꯥꯅ ꯁꯥꯕ ꯐꯅꯦꯛ ꯑꯃꯒ ꯁꯅꯥꯊꯣꯏꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯃꯗꯤ ꯀꯝꯄꯜꯁꯔꯤꯅꯤ ꯍꯥꯏꯖꯔꯤꯕ ꯔꯣꯁꯅꯤꯅ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯁꯅꯥꯊꯣꯏꯅ ꯑꯁꯦꯡꯕꯅꯤ ꯔꯣꯁꯅꯤ ꯃꯥꯒꯤ ꯃꯄꯣꯠꯁꯤꯡꯗꯣ ꯑꯁꯨꯝ ꯐꯥꯛꯏ ꯑꯗꯨꯒ ꯂꯦꯇꯔ ꯑꯃ ꯌꯥꯎꯔꯝꯃꯤ ꯐꯥꯛꯇꯣꯛꯇꯨꯅ ꯄꯥꯏ
ꯔꯣꯁꯅꯤ ꯆꯤꯊꯤꯗꯣ ꯄꯥꯖꯩ꯫ ꯔꯣꯁꯅꯤ, ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯅꯣꯏꯗ ꯊꯥꯔꯛꯑꯒꯦ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯒ꯫ ꯍꯧꯖꯤꯛ ꯂꯨꯍꯣꯡꯁꯦ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇ꯭ꯔꯤ, ꯑꯩꯈꯣꯏꯒ ꯅꯈꯣꯏꯒ ꯆꯥꯠ ꯃꯥꯟꯅꯗꯕꯅꯤꯅ ꯅꯪꯅꯁꯨ ꯑꯩꯕꯨ ꯊꯥꯖꯕꯤꯔꯝꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯇ ꯍꯥꯏꯔꯦ, ꯑꯁꯤꯃꯇꯪꯗꯤ ꯅꯪꯁꯨ ꯌꯥꯕꯤꯌꯨꯀꯣ꯫ ꯔꯣꯁꯅꯤ ꯂꯦꯇꯔꯗꯨ ꯄꯥꯔꯒ ꯃꯄꯤ ꯇꯥꯔꯛꯏ꯫ ꯁꯅꯥꯊꯣꯏꯅ, ꯏꯁ ꯊꯃꯣꯏꯗ ꯄꯥꯟꯕ꯭ꯔꯥ ꯀꯩꯅꯣ ꯏꯃꯣ ꯇꯥꯔꯛꯏꯁꯤꯕꯣ? ꯌꯥꯔꯦ, ꯌꯥꯝ ꯄꯛꯇ꯭ꯔꯦ꯫ ꯍꯣꯏ ꯍꯥꯏꯈꯣ ꯏꯕꯦꯝꯃ, ꯅꯪꯅ ꯀꯞꯄꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯃꯇꯥꯡ ꯆꯥꯗꯦꯁꯦ, ꯃꯤ ꯄꯥꯈꯠꯂꯝꯗꯣꯏꯅꯦ ꯈꯪꯕ꯭ꯔꯥ? ꯇꯣꯟꯅ, ꯌꯥꯔꯦ ꯀꯞꯇꯅꯒ ꯑꯃꯨꯛ ꯇꯧꯔꯤ, ꯑꯩꯒꯤ ꯌꯦꯡꯉꯁꯤꯁꯦ꯫ ꯇꯣꯟꯒꯤ ꯑꯃꯨꯛ ꯕꯦꯒꯇꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ, ꯑꯗꯨꯒ ꯆꯣꯀ꯭ꯂꯦꯠ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯁꯔꯄ꯭ꯔꯥꯏꯖꯇꯤ ꯌꯥꯎꯗ꯭ꯔꯕꯣꯏ ꯈꯜꯂꯤ, ꯑꯗꯨꯕꯨ ꯀꯥꯆꯤꯟ ꯑꯃꯗ ꯌꯥꯝꯅ ꯄꯤꯛꯄ ꯂꯣꯛ ꯇꯧꯕ ꯕꯣꯛꯁ ꯃꯆꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯁꯅꯥꯊꯣꯏꯅ, ꯇꯣꯟꯒꯤ ꯁꯔꯄ꯭ꯔꯥꯏꯖꯁꯤꯗꯤ ꯃꯍꯤ ꯇꯥꯔꯦ꯫ ꯇꯣꯟꯅ, ꯀꯩꯅꯣ ꯁꯤꯕꯣ, ꯕꯣꯝꯕ ꯑꯣꯏꯔꯝꯗꯅꯀꯣ꯫ ꯔꯣꯁꯅꯤꯅ, ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯕꯥꯅ ꯃꯃꯥꯗ ꯄꯤꯕ ꯄꯣꯠꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪꯒꯤ ꯑꯃꯨꯛ ꯑꯣꯏꯗꯣꯔꯕ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯡꯕ ꯌꯥꯈꯤꯔꯣꯏ, ꯑꯁꯤ ꯍꯥꯡꯕꯒꯤ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ꯫ ꯇꯣꯟꯅ, ꯑꯗꯣ ꯃꯅꯨꯡ ꯌꯥꯎꯔꯤꯁꯤ ꯀꯩꯅꯣꯕ? ꯔꯣꯁꯅꯤꯅ, ꯑꯗꯨꯗꯤ ꯈꯪꯗꯤꯌꯦ꯫ ꯁꯅꯥꯊꯣꯏꯅ, ꯍꯟꯗꯛꯅ ꯑꯩꯒꯤ ꯇꯥꯔꯤ, ꯑꯗꯣ ꯑꯩꯒꯤꯗꯤ ꯅꯣ ꯁꯔꯄ꯭ꯔꯥꯏꯖꯅꯤ꯫ ꯇꯣꯟꯅ, ꯀꯩꯒꯤ? ꯅꯣꯏꯅ ꯈꯪꯅꯕ ꯍꯧꯗ ꯉꯥꯏꯔꯤꯕ, ꯑꯗꯨꯒ ꯑꯩꯅ ꯀꯨꯏꯔꯕ? ꯁꯅꯥꯊꯣꯏꯒꯤꯗꯣ ꯐꯥꯛꯂꯒ ꯌꯦꯡꯂꯤ, ꯃꯥꯒꯤꯗꯤ ꯆꯣꯀ꯭ꯂꯦꯠ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯒꯤꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯌꯥꯎꯔꯣꯏꯅ꯫ ꯊꯣꯏꯕꯤꯅ, ꯁꯤꯗ ꯂꯦꯇꯔ ꯑꯃ ꯌꯥꯎꯔꯤꯁꯤꯗꯤ꯫ ꯌꯥꯝ ꯄꯤꯛꯄ ꯆꯦ ꯃꯆꯥ ꯑꯃ ꯊꯨꯞꯂꯒ ꯕꯣꯛꯁꯀꯤ ꯀꯣꯚꯔꯗꯨꯗ ꯅꯞꯂꯝꯃꯤ꯫ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ, ꯉꯁꯤꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯕꯤꯔꯔꯣꯏ, ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯄꯤꯔꯒꯦ꯫ ꯁꯅꯥꯊꯣꯏꯅ, ꯀꯩ ꯋꯥꯇꯥꯅꯤꯒꯦ ꯁꯤꯗꯤ? ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯇꯨꯝꯅꯈ꯭ꯔꯦ꯫ ꯌꯥꯎꯁꯪꯒꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯣ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯅꯤ ꯍꯥꯏꯗꯅ ꯅꯨꯡꯊꯤꯜꯗꯒꯤ ꯀꯦꯊꯅꯔꯤ꯫ ꯂꯩꯀꯥꯏꯒꯤꯒ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯁꯥꯔꯤ ꯂꯣꯏꯅ ꯁꯦꯠꯂꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕꯤ, ꯍꯦꯛ ꯌꯦꯡꯕꯗ ꯊꯃꯣꯏ ꯍꯨꯕꯤ ꯁꯛꯇꯝꯅꯤ꯫ ꯐꯖꯔꯤꯕ ꯃꯁꯛꯇꯨꯗ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯃꯦꯀꯞ ꯑꯃꯨꯛꯁꯨ ꯇꯧꯁꯤꯜꯂꯕꯅꯤꯅ ꯐꯖꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯍꯦꯔꯣ ꯃꯔꯤꯗꯨꯁꯨ ꯊꯥꯕꯜ ꯌꯥꯎꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯀꯦꯊꯔꯒ ꯂꯥꯛꯏ꯫ ꯇꯞꯇꯥꯏ ꯀꯦꯔꯒ ꯊꯣꯔꯛꯂꯤꯕ ꯍꯦꯔꯣꯏꯟ ꯃꯔꯤꯗꯨ ꯎꯕꯗ ꯄꯥꯈꯪ ꯃꯔꯤꯗꯨꯗꯤ ꯊꯃꯣꯏ ꯂꯩꯇꯥꯗ꯭ꯔꯕꯅꯤ꯫ ꯊꯥꯕꯜꯁꯨ ꯍꯧꯔꯦ꯫ ꯑꯍꯥꯟꯕ ꯍꯧꯔꯛꯄꯒꯤ ꯅꯨꯄꯤ ꯉꯥꯛꯇ ꯆꯣꯡꯍꯟꯕ ꯃꯇꯥꯡꯅꯤ꯫ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯅꯨꯄꯤ ꯃꯔꯤꯗꯨꯗ ꯃꯈꯨꯠꯀ ꯊꯤꯜꯂꯒ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃꯅ, ꯂꯝ ꯂꯝꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯖꯦꯟꯇꯜꯃꯦꯟꯁꯤꯡꯗꯣ ꯏꯁꯥ ꯏꯁꯥꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯈꯟꯕꯤꯔꯒ ꯊꯥꯕꯜ ꯆꯣꯡꯕꯤꯕ ꯌꯥꯅꯤ, ꯑꯌꯥꯕꯗꯣ ꯄꯤꯖꯔꯤ, ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯣꯡꯕꯤꯌꯨ, ꯑꯃꯗꯤ ꯊꯥꯕꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯔꯤꯗꯨꯁꯨ ꯂꯣꯏꯅ ꯆꯪꯁꯤꯜꯂꯒ ꯅꯨꯄꯤ ꯃꯔꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯉꯥꯏꯔꯒ ꯂꯩ꯫ ꯁꯦꯀꯦꯟ ꯈꯔꯗꯤ ꯂꯦꯞꯄꯤ, ꯏꯟꯅꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯅ ꯍꯥꯟꯅ ꯄꯥꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯥꯏꯈ꯭ꯔꯦ꯫ ꯗꯤꯅꯦꯁꯀ ꯀꯂꯝꯕꯣꯒꯗꯤ ꯊꯥꯕꯜ ꯆꯣꯡꯅꯤꯡꯕ ꯅꯠꯇꯦ, ꯍꯩꯕꯁꯨ ꯀꯌꯥ ꯍꯩꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯤ ꯑꯇꯣꯞꯄꯅ ꯄꯥꯏꯈꯤꯅꯤ ꯈꯟꯕꯗ ꯃꯈꯣꯏꯁꯨ ꯊꯣꯛꯇ꯭ꯔꯦ꯫ ꯅꯨꯄꯥ ꯃꯔꯤꯗꯨꯁꯨ ꯃꯁꯥ ꯅꯥꯟꯅ ꯂꯥꯛꯏ꯫ ꯃꯈꯣꯏ ꯅꯤꯄꯥꯅ ꯄꯔꯦꯡ ꯁꯥꯅ ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯑꯌꯦꯡꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯃꯤꯠꯐꯝ ꯍꯧꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯅꯨꯄꯥꯅꯁꯨ ꯍꯦꯟꯗꯦ, ꯅꯨꯄꯤꯅꯁꯨ ꯇꯥꯗꯦ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯆꯣꯡꯂꯤꯉꯩ ꯅꯨꯄꯥ ꯑꯃꯅ, ꯏꯌꯥꯝꯕ ꯑꯩꯁꯨ ꯍꯦꯛꯇ ꯄꯥꯏꯖꯒꯦ꯫ ꯉꯥꯟꯊꯣꯏꯅ, ꯁꯥꯎ ꯌꯥꯗꯦꯕꯣ, ꯌꯦꯠꯁꯤꯃꯗꯤ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ, ꯑꯣꯏꯔꯣꯝꯗ ꯄꯥꯏꯕꯤꯔꯛꯑꯣ꯫ ꯅꯨꯄꯥꯗꯨꯅ, ꯑꯗꯨꯁꯨ ꯀꯩꯝꯇ ꯀꯥꯏꯗꯦ, ꯑꯃꯕꯨ ꯐꯪꯂꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ꯫ ꯊꯥꯕꯜꯗꯨ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯂꯤ꯫ ꯃꯌꯥꯝ ꯂꯣꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯤ꯫ ꯉꯥꯟꯊꯣꯏꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯄꯨꯔꯛꯏ꯫ ꯃꯥꯂꯦꯝꯅ, ꯁꯅꯥꯊꯣꯏ, ꯏꯃꯥꯗꯤ ꯁꯤꯗ ꯂꯩꯌꯦ꯫ ꯌꯥꯝꯕꯣ, ꯅꯣꯏ ꯃꯔꯤꯁꯨ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ, ꯅꯣꯏꯒꯤ ꯐꯝꯅꯕ ꯄꯨꯔꯛꯄꯅꯤ꯫ ꯃꯥꯂꯦꯝꯗꯣ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯏꯃꯥ, ꯃꯦꯝꯆꯥꯅ, ꯍꯩꯃꯥ ꯏꯆꯥ ꯑꯣꯏꯔꯦ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯥꯜꯂꯦꯅ ꯈꯜꯂꯤꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯉꯥꯏꯍꯥꯛ ꯂꯩꯈꯤꯗ꯭ꯔꯣ,
नत्रगा याबो हलगे हाइब्रो इमा ए ngahak lekhini o adudine chalamdai haremuko imada nga thoina ton kya pa moino tona khangde hapning ba pa mo natre ne thoibe sana thoina kaino bai kedo be hairino haplamano yarni ngan thoi kalambona ai swapam doini da dinesna adude ai hapamarai noi myam na hapna doroni na tona nang buri arik panina ai di mi ani gi ga hapam hai ge toranga kege tona ai khoi ani gi nasal lu pigi so sana thoina kei wata ne ge noi kang buside dinesna ai budu mai hainu da tona yari ai khoi changi thabal hokre malemna ngai khone noi ba ai khoi su paisa khra khra hapam ge tobuni sana thoina leiramo ai mane bi korki mama ne bi khara kaururi nanau priti athoi adu hai rei bai moi paisa pam ge hai nanau na yaina ai khoi di hap ki bo hai ne malemna sana thoi noi paisa kya walino sana thoina ai ne rang hai dudi malemna aduna yarabo gan thoina akoi haira noi wai do khangdabani na 5 kya pamagi pritina yambu yamali dineska kalambo gana akoi su sakmana hapamagi ko athoina as noi kang busidi kaino ni he malemna adude aina 10 kya hapagi ko nanauna as yamali hairi ne sida amaso mo tori adada noi hala doiro loi fok chong se na thoina lei ki doine khoi loi fok noi sumi hong na kre chong ro zo to na bai nang pesa kya wale hairi no sana thoina masing loi ne hai dida pulap na 75 k mo hai ai khoi na 50 p gi hai bada yan na de aduna khra wa to male hai ki bani mari chahi khudingi adum hapani samaina tona o aidi nang na masinga hairubrana khaluini thabal suloi malem so memchara chatlagi hairam laga makhoi mari ma chatkhre nupi sing so loina mayum changna khre yauksangi mari ni chanba namit ni ayo ke cha ising toknara batongda nupi mari do phi sapam lomda lai yaksang manung ne na phi sabi sing do so amatalak na dama matamni tona bai nang sa bai bro hei de khoi su tambiu sana thoina tambi bai already akhoi palemda ado fanik pudi ai su sabadi khra khra hi thoibina fanik ko tabi already ai su hainina roslina is hai khraponi thoibina phagi manbra akhoi su khwangi di sabe hei dudi tona phari phari ahi banoi myamna hei tabai takpiro asam na wari sanaringe sana thoigi kol lamalai yenglubada yammungi oirami yambo kai lege yumda aina leisa noi mangoldani e kedoba kanaga nupi nang lekai ko beyang pamro saisa gero bab kadi ai phi sabam de lei la ge phamamo yare ayo na duda ge ima so de lebra ima yamung la amale wahai du haiba henglorak paga thorok pada malim le pang leirami sana thoi gi tungda sana thoi khangpre khangi malemna sono ku chudu ima phi sai ro au ihabu kana ga laki na tom taro tona tomina is media deko ihaga yokri malemna oi ma itom tane memjana kei leregi noi bo wari ge leibro natraga chumna sum yausangi koira iro ima wari khara lei aduga khoi ma na yausangi phirol thilu chona la ini
ꯃꯃꯥ ꯍꯣꯏ ꯊꯣꯛꯂꯛꯄꯒ ꯐꯔꯛ ꯇꯥꯔꯦꯅ ꯈꯔ ꯂꯩꯔꯒ ꯊꯣꯛꯂꯛꯑꯒꯦꯅ ꯍꯥꯏꯔꯛꯏ꯫ ꯃꯦꯝꯆꯥꯅ ꯏꯁ ꯍꯩꯃꯥ ꯊꯤꯜꯂꯛꯇ꯭ꯔꯁꯨ ꯌꯥꯕꯗꯨꯕꯣ꯫ ꯑꯗꯨꯗꯤꯅꯦ ꯌꯨꯝꯗ ꯑꯣꯏꯅ ꯁꯥꯟꯅꯔꯨꯔꯣ, ꯅꯣꯏ ꯋꯥꯔꯤꯗꯣ ꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯃꯥꯂꯦꯝꯅ ꯏꯃꯥ ꯋꯥꯔꯤꯁꯦ ꯏꯃꯥꯁꯨ ꯌꯥꯎꯍꯟꯅꯤꯡꯕ, ꯑꯗꯨꯒꯤꯅꯤ ꯁꯤꯗ ꯁꯥꯔꯁꯨ ꯀꯥꯏꯕꯗ ꯀꯥꯏꯗꯅ꯫ ꯃꯦꯝꯆꯥꯅ ꯁꯤꯗ ꯂꯦꯞꯄꯒ ꯁꯥꯕ ꯍꯧꯅꯗꯦꯅꯦ, ꯆꯠꯂꯝꯃꯣ ꯏꯃꯥꯁꯨ ꯂꯥꯛꯑꯒꯦ꯫ ꯕꯦꯝꯃ ꯅꯣꯏ ꯆꯪꯉꯝꯃꯨꯀꯣ, ꯆꯥꯒ ꯂꯣꯜꯂꯝꯃꯣ꯫ ꯁꯅꯥꯊꯣꯏꯅ ꯍꯣꯏ ꯏꯃꯥ꯫ ꯇꯣꯟꯅ ꯃꯥꯂꯦꯝ ꯑꯩꯅ ꯅꯣꯡꯃ ꯀꯣꯜ ꯄꯥꯏꯔꯛꯄꯗ ꯍꯪꯕꯗꯣ ꯑꯗꯨ ꯍꯥꯏꯔꯛꯑꯣ, ꯃꯁꯥ ꯂꯥꯛꯏꯉꯩꯁꯤꯗ꯫ ꯃꯥꯂꯦꯝꯅ ꯑꯩꯅ ꯃꯁꯥꯗ ꯍꯪꯉꯣ ꯍꯥꯏꯗꯨꯗꯤ ꯍꯪꯗ꯭ꯔꯕꯣ? ꯍꯪꯗꯦ, ꯍꯪꯉꯣ ꯑꯗꯨꯗꯤ꯫ ꯇꯣꯟꯅ ꯑꯁ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯁꯅꯥꯊꯣꯏ ꯅꯪꯒꯤ ꯐꯣꯟ ꯂꯥꯛꯄꯗ ꯑꯩꯅ ꯄꯥꯏꯕꯅꯦꯕ, ꯑꯗꯨꯒ ꯃꯥꯂꯦꯝꯅ ꯅꯪ ꯅꯠꯇꯦꯁꯦ ꯀꯃꯥꯏ ꯈꯪꯉꯤꯅꯣꯕ? ꯁꯅꯥꯊꯣꯏꯅ ꯈꯣꯟꯖꯦꯜ ꯈꯦꯠꯅꯕꯩ ꯑꯣꯏꯔꯝꯅꯤꯌꯦ, ꯅꯠꯇꯦ ꯀꯩꯁꯨ꯫ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ, ꯑꯩ ꯆꯥ ꯂꯣꯜꯂꯨꯒꯦ, ꯅꯣꯏ ꯂꯩꯔꯝꯃꯨꯀꯣ, ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ꯫ ꯊꯣꯏꯕꯤꯅ ꯆꯥꯗꯨꯗꯤ ꯑꯩꯈꯣꯏ ꯂꯣꯟꯕꯤꯔꯒꯦ꯫ ꯁꯅꯥꯊꯣꯏꯅ ꯌꯥꯔꯦ ꯅꯣꯏ ꯑꯣꯏꯅ ꯐꯝꯃꯝꯃꯣ꯫ ꯔꯣꯁꯅꯤꯅ ꯃꯥꯂꯦꯝ ꯅꯪꯗꯤ ꯃꯈꯥ ꯀꯩ ꯇꯧꯗꯣꯏꯅꯣ? ꯃꯥꯂꯦꯝꯅ ꯈꯪꯗꯦꯗ ꯑꯩꯁꯨ, ꯑꯩꯈꯣꯏ ꯑꯃꯁꯦ ꯀꯩ ꯇꯧꯅꯤ ꯍꯥꯏꯔꯒꯦ? ꯇꯣꯟꯅ ꯃꯥꯗꯤ MBBS ꯄꯥꯝꯃꯤ ꯍꯥꯏꯌꯦ, ꯑꯗꯣ ꯅꯪꯅ ꯌꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦꯅ ꯍꯥꯏꯌꯦ꯫ ꯃꯥꯅꯕꯨ ꯄꯥꯝꯃꯗꯤ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦꯗ ꯑꯩꯗꯤ꯫ ꯔꯣꯁꯅꯤꯅ ꯃꯥꯅ ꯃꯥ ꯑꯣꯏꯔꯦ, ꯑꯗꯣ ꯅꯪꯗꯤ? ꯑꯩꯗꯤ ꯃꯥꯅ ꯇꯝꯕꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯇꯝꯃꯗꯧꯅꯤ, ꯃꯇꯣꯟꯗꯣ ꯀꯃꯥꯏꯅ ꯊꯥꯗꯣꯛꯇꯣꯏꯅꯣ? ꯇꯣꯟꯅ ꯃꯦꯝꯆꯥꯁꯨ ꯆꯪꯉꯛꯏ꯫ ꯆꯥꯅ ꯀꯅꯥꯅ ꯂꯣꯟꯈ꯭ꯔꯦ, ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯣꯏꯕꯣ? ꯊꯣꯏꯕꯤꯅ ꯏꯃꯥ ꯁꯅꯥꯊꯣꯏꯅ ꯂꯣꯜꯂꯤꯌꯦ, ꯂꯣꯏꯔꯛꯑꯅꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯁꯅꯥꯊꯣꯏꯅ ꯆꯥ ꯄꯨꯊꯣꯔꯛꯏ, ꯃꯥꯁꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯃꯥꯒ ꯁꯥꯟꯅꯒꯗꯧꯕ ꯍꯥꯏꯕꯕꯣ? ꯃꯥꯂꯦꯝꯅ ꯏꯃꯥ ꯑꯩꯈꯣই ꯅꯍꯥꯟ ꯆꯠꯄꯗꯨꯅꯤꯅ, ꯑꯗꯨꯗ ꯑꯇꯣꯞꯄ ꯑꯃꯒꯤꯁꯨ ꯀꯟꯇ꯭ꯔꯦꯛ ꯂꯥꯛꯑꯕ꯫ ꯁꯅꯥꯊꯣꯏꯅ ꯑꯁ ꯑꯩꯅ ꯇꯣꯛꯑꯒꯦꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯥꯂꯦꯝꯅ ꯑꯩꯈꯣꯏꯅ ꯇꯣꯛꯅꯤꯡꯉꯦꯅ ꯇꯣꯛꯄ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯆꯠꯀꯗꯧꯔꯤꯕꯁꯦ ꯏꯟꯗꯤꯌꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒꯅꯤ, ꯃꯅꯤꯄꯨꯔ ꯃꯆꯥꯗ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯁꯦꯂꯦꯛ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯈꯔ ꯈꯜꯂꯒ ꯌꯦꯡꯉꯨ꯫ ꯃꯦꯝꯆꯥꯅ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯕꯦꯝꯃ, ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯍꯟꯗꯛꯇꯒ ꯆꯠꯂꯨꯀꯣ, ꯑꯁꯤꯃ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯪꯅ ꯂꯦꯞꯀꯦ ꯍꯥꯏꯔꯕꯁꯨ ꯑꯗꯨꯝ ꯂꯦꯞꯄꯣ꯫ ꯁꯅꯥꯊꯣꯏꯅ ꯏꯃꯥ ꯑꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯕ ꯀꯨꯏꯔꯦ, ꯂꯣꯏꯅ ꯀꯥꯎꯔꯝꯂꯅꯤ꯫ ꯇꯣꯟꯅ ꯀꯩꯗꯧꯕꯩ ꯀꯥꯎꯗꯣꯏꯅꯣ, ꯃꯤꯒꯤ ꯄꯣꯛꯂꯛꯄꯗꯒꯤ ꯄꯤꯊꯣꯔꯛꯂꯕ ꯃꯒꯨꯟꯁꯤꯕꯣ ꯍꯦꯛꯇ ꯀꯥꯎꯕ ꯌꯥꯕ꯭ꯔꯅꯦ? ꯃꯥꯂꯦꯝꯅ ꯑꯗꯨꯒ ꯏꯃꯥ ꯑꯃꯁꯨ ꯋꯥꯠꯂꯤ꯫ ꯁꯅꯥꯊꯣꯏꯅ ꯉꯝꯃꯔꯣꯏ ꯑꯩ꯫ ꯃꯦꯝꯆꯥꯅ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ, ꯅꯝꯍꯥꯏ ꯇꯧꯔꯤꯁꯤꯕꯣ, ꯋꯥꯗꯣ ꯑꯃꯨꯛꯇ ꯍꯥꯟꯅ ꯇꯥꯈꯣ ꯏꯕꯦꯝꯃ, ꯑꯗꯨꯒꯅꯦ ꯈꯟꯅꯕ ꯌꯥꯕꯅꯤ꯫ ꯃꯥꯂꯦꯝꯅ ꯏꯃꯥ ꯃꯃꯥꯡꯗꯒꯤ ꯐꯤꯜꯝꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ, ꯍꯟꯗꯛꯁꯨ ꯑꯦꯜꯕꯝ ꯑꯃꯒꯤ ꯂꯥꯛꯏ, ꯑꯗꯨꯒꯤ ꯍꯦꯔꯣꯏꯟꯁꯨ ꯑꯩꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣꯅ ꯍꯥꯏꯌꯦ꯫ ꯊꯣꯏꯕꯤꯅ ꯋꯥꯎ ꯃꯤꯗꯤ ꯍꯦꯔꯣ ꯀꯨꯝꯈꯤꯗꯧꯔꯦꯅꯦ꯫ ꯃꯦꯝꯆꯥꯅ ꯑꯗꯣ ꯏꯆꯥꯅ ꯀꯔꯤ ꯈꯜꯂꯤꯕ? ꯃꯥꯂꯦꯝꯅ ꯏꯃꯥ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯕ ꯀꯣꯟꯇ꯭ꯔꯦꯛꯁꯦ ꯁ꯭ꯄꯣꯔꯠꯀꯁꯨ ꯃꯔꯤ ꯂꯩꯅꯩ, ꯑꯗꯨꯅ ꯑꯩ ꯁꯅꯥꯊꯣꯏꯒ ꯑꯣꯏꯅ ꯄꯨꯟꯁꯤꯔꯅ ꯈꯟꯕ꯫ ꯁꯅꯥꯊꯣꯏꯅ ꯑꯩ ꯉꯝꯃꯣꯏꯀꯣ꯫ ꯃꯦꯝꯆꯥꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨꯍꯦ, ꯅꯪꯅ ꯃꯔꯣꯜ ꯑꯃ꯫ ꯑꯗꯣ ꯅꯪꯕꯨ ꯅꯣꯏ ꯄꯥꯕꯨꯡꯒ ꯇꯥꯟꯅꯔꯕꯣ? ꯃꯥꯅꯗꯤ ꯀꯔꯤ ꯍꯥꯏꯍꯧꯏ? ꯃꯥꯂꯦꯝꯅ ꯄꯥꯕꯨꯡꯒꯤꯗꯤ ꯏꯌꯥ ꯌꯥꯏꯗ, ꯏꯃꯥꯗ ꯍꯪꯂꯨꯔꯅ ꯂꯥꯛꯆꯔꯤꯁꯤꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯤ ꯑꯃꯅ ꯀꯧꯔꯛꯏ꯫ ꯔꯣꯁꯅꯤꯅ ꯏꯃꯥ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ, ꯃꯄꯥꯟꯗ ꯌꯦꯡꯉꯨꯆꯣꯔꯥ? ꯃꯦꯝꯆꯥꯅ ꯑꯧ ꯏꯃꯥ ꯊꯣꯔꯛꯑꯒꯦ, ꯀꯅꯥꯅꯣ ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯆꯠꯂꯣ꯫ ꯔꯣꯁꯅꯤꯅ ꯀꯅꯥ? ꯅꯨꯄꯥ ꯑꯃꯅ ꯌꯨꯝꯁꯤꯕꯨ ꯐꯤꯒꯤ ꯁꯣꯔꯨꯝꯒ ꯆꯥꯎꯅ ꯍꯥꯡꯕꯤ ꯃꯦꯝꯆꯥ ꯍꯣꯏꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯣ? ꯑꯧ ꯃꯥꯅꯤ, ꯃꯁꯥꯕꯨ ꯂꯩꯕꯤꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ ꯂꯩꯌꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ, ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ꯫ ꯃꯦꯝꯆꯥꯅ ꯏꯆꯥꯁꯥ ꯏꯃꯥꯒꯤ ꯑꯣꯏꯅꯗꯤ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ,
ꯂꯧꯈꯩ ꯄꯥꯕꯨꯡꯅꯁꯨ ꯌꯥꯔꯕꯅꯤꯅ ꯏꯃꯥꯅ ꯌꯥꯗꯦ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯑꯗꯨꯒ ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯔꯝꯂꯗꯤ ꯈꯪꯗ꯭ꯔꯦ ꯏꯌꯥꯒ ꯆꯠꯀꯗꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯔꯦ ꯅꯣꯏꯅꯤ ꯈꯟꯅꯔꯣ ꯏꯃꯥ ꯃꯤ ꯂꯥꯛꯏꯁꯦ ꯀꯅꯥꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯔꯣꯁꯅꯤꯅ ꯏꯃꯥ ꯍꯪꯕ ꯃꯤ ꯂꯥꯛꯏꯌꯦ ꯏꯃꯥ ꯌꯦꯡꯉꯨꯔꯒꯦ ꯃꯦꯝꯆꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯔꯣꯁꯅꯤꯒ ꯇꯣꯟꯒ ꯊꯣꯏꯕꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯃꯤ ꯂꯥꯛꯏꯁꯦ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯃꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯖꯔꯁꯅꯨ ꯇꯣꯟꯅ ꯍꯣꯏ ꯃꯥꯂꯦꯝ ꯑꯗꯨꯗꯤ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ ꯑꯗꯨꯒ ꯁꯅꯥꯊꯣꯏ ꯅꯪꯁꯨ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯃꯤꯅ ꯄꯥꯛꯅ ꯐꯪꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯊꯣꯛꯑꯦ ꯑꯁꯨꯝꯅ ꯃꯣꯏꯁꯨ ꯆꯠꯈ꯭ꯔꯦ